ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯏ ꯍꯥꯎꯕꯤꯖꯝ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯒꯤ ꯃꯇꯝꯅꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯄꯥꯟꯕ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯅ ꯅꯣꯡꯊꯥꯡ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯃ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯊꯥꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯤꯗꯥꯏꯗ ꯄꯤꯛꯇꯛ ꯇꯧꯅ ꯎ ꯋꯥ ꯀꯌꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯕ ꯈꯨꯜ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯑꯕꯨꯡꯊꯣꯏ ꯀꯧꯕ ꯆꯍꯤ 13 ꯁꯨꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯕꯨꯡꯊꯣꯏꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯆꯍꯤ 9 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯌꯨꯝꯒꯤ ꯃꯅꯤꯡꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯨꯡꯊꯣꯏ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯃా ꯃꯄꯥ ꯑꯅꯤꯕꯨ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯕꯨꯡꯊꯣꯏꯕꯨ ꯈꯨꯜ ꯑꯗꯨꯗ ꯂꯩꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯃꯥꯏꯕ ꯒꯧꯔꯣꯅ ꯃꯆꯥꯁꯛꯅꯤ ꯌꯣꯛꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯕꯨꯡꯊꯣꯏꯒꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯑꯉꯧꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯅ ꯃꯄꯨꯔꯣꯏꯕ ꯑꯉꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ, ꯑꯕꯨꯡꯊꯣꯏꯗꯣ ꯍꯧꯖꯤꯛꯇꯤ ꯐꯅꯌꯥꯝ ꯆꯥꯎꯔꯝꯂꯅꯤ, ꯂꯧꯔꯨꯔꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯔꯣꯏꯕ ꯑꯉꯧꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯀꯔꯤꯅꯣꯗ ꯅꯨꯄꯤ, ꯊꯥꯖꯧꯒ ꯏꯇꯩꯃꯒꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯑꯩꯅ ꯑꯕꯨꯡꯊꯣꯏꯁꯦ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗꯅ ꯌꯥꯈꯤꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯂꯧꯔꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯆꯥꯎꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯅꯨꯄꯥ, ꯑꯩꯅ ꯑꯕꯨꯡꯊꯣꯏꯗꯣ ꯂꯧꯔꯁꯤ ꯍꯥꯏꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯗꯤ ꯃꯄꯥ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯅꯤꯗꯅ, ꯑꯗꯨꯒꯤꯅꯤ꯫ ꯑꯩꯗꯤ ꯑꯉꯥꯡꯗꯣ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯒ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯍꯤꯡꯈꯣꯜꯗꯨꯒꯤ ꯑꯣꯏꯔꯦ꯫ ꯅꯨꯄꯥ, ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ, ꯑꯩꯅ ꯁꯥꯎꯔꯛꯑꯗꯤꯅꯦ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏꯀꯣ꯫ ꯑꯉꯥꯡꯗꯣ ꯂꯧꯔꯁꯤ ꯍꯥꯏꯗꯤ ꯂꯧꯔꯁꯤꯀꯣ, ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯗꯅ ꯀꯥꯟꯅꯗꯦ꯫ ꯑꯉꯧꯗꯣ ꯍꯟꯗꯛꯇꯤ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ, ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯕꯤ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ, ꯅꯪ ꯑꯉꯥꯡꯗꯣ ꯂꯧꯕ ꯆꯠꯄ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯨꯄꯤ, ꯑꯉꯥꯡꯗꯣ ꯂꯧꯔꯁꯤ ꯌꯥꯔꯦ, ꯏꯁꯧ ꯂꯥꯡꯕꯗꯣ ꯇꯣꯛꯂꯣ ꯌꯥꯔꯦ꯫ ꯆꯥꯎꯕꯤ ꯅꯣꯛꯐꯦ ꯇꯧꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯑꯗꯨꯅꯤꯗꯅ, ꯉꯁꯥꯏꯅ ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯑꯩꯅ ꯁꯥꯎꯔꯤꯁꯦ ꯁꯥꯎꯈꯤꯗ꯭ꯔꯣ? ꯇꯁꯦꯡꯕꯃꯛꯁꯨ ꯑꯉꯧ ꯑꯁꯤ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯅ ꯉꯝꯅ ꯆꯠꯂꯤ꯫ ꯑꯉꯧꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯒꯤ ꯃꯄꯥꯝꯗꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯆꯥꯎꯕꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯉꯧꯕꯨ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯂꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯑꯕꯨꯡꯊꯣꯏꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯎꯕꯤꯒ ꯑꯕꯨꯡꯊꯣꯏꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯒꯧꯔꯣꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯉꯧꯅ, ꯍꯣ ꯈꯨꯔꯥ, ꯈꯨꯔꯥ ꯒꯧꯔꯣꯕꯨ ꯂꯩꯇꯕ꯭ꯔꯣ? ꯃꯄꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯑꯃꯥꯏꯕ ꯒꯧꯔꯣꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯍꯩ ꯑꯉꯧ, ꯅꯪ ꯑꯣꯏꯔꯦ꯫ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ, ꯅꯁꯛ ꯅꯆꯨꯒꯗꯣ ꯍꯣꯡꯂꯝꯂꯦꯅꯦ꯫ ꯑꯍꯣꯏ ꯈꯨꯔꯥ, ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯤ, ꯑꯗꯨꯅꯅꯤ ꯁꯛꯁꯨ ꯐꯖꯔꯤꯕꯁꯦ꯫ ꯑꯉꯧ, ꯅꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯁꯤꯗ ꯁꯨꯝ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯂꯥꯛꯄꯗ ꯂꯝꯕꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯆꯪꯂꯛꯂꯤꯕ꯭ꯔꯣ? ꯈꯨꯔꯥ, ꯑꯩ ꯈꯨꯔꯥꯗꯒꯤ ꯏꯆꯥ ꯑꯕꯨꯡꯊꯣꯏꯁꯦ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯉꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯒꯧꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯣꯡꯃꯇ ꯐꯥꯎ ꯅꯆꯥꯅꯤ ꯍꯥꯏꯗꯨꯅ ꯎꯅꯕ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯒ ꯍꯧꯖꯤꯛꯇ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ, ꯍꯥ? ꯉꯁꯥꯏ ꯃꯈꯩ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯆꯥꯎꯕꯤꯅ, ꯀꯔꯤꯅꯣꯗ ꯈꯨꯔꯥ, ꯈꯨꯔꯥꯒꯤ ꯋꯥꯗꯣ ꯀꯔꯤꯅꯣꯃ ꯏꯁꯣꯏ ꯁꯣꯏꯔꯤꯗ꯫ ꯏꯆꯥꯗꯣ ꯏꯇꯩꯒ ꯏꯆꯦꯒꯅ ꯊꯅꯝꯕ ꯏꯆꯥꯅꯤ, ꯑꯩꯈꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯕꯗ ꯈꯨꯔꯥꯅ ꯊꯤꯡꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯑꯃꯥꯏꯕ ꯒꯧꯔꯣ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯅꯨꯄꯤ ꯆꯤꯡꯒꯟꯕꯤ, ꯅꯪꯒꯤ ꯅꯨꯄꯥꯗ ꯅꯪꯅ ꯉꯝꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯌꯥꯔꯣꯏꯀꯣ, ꯇꯧꯔꯛꯀꯅꯨ꯫ ꯈꯨꯔꯥ, ꯋꯥꯁꯦ ꯌꯥꯝꯅꯗ꯭ꯔꯤꯉꯩꯗ ꯏꯆꯥꯗꯣ ꯀꯧꯊꯣꯛꯄꯤꯔꯛꯑꯣ, ꯄꯨꯖꯈ꯭ꯔꯒꯦ꯫ ꯑꯃꯥꯏꯕ ꯒꯧꯔꯣ ꯃꯥꯅ ꯋꯥꯅ ꯌꯣꯛꯆꯔꯛꯂꯕꯁꯨ ꯑꯕꯨꯡꯊꯣꯏꯒꯤ ꯑꯁꯦꯡꯕ ꯏ ꯃꯔꯤꯅ ꯂꯧꯕ ꯂꯥꯛꯂꯕꯅꯤꯅ ꯈꯥꯝꯖꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯑꯃꯥꯏꯕ ꯒꯧꯔꯣꯗꯣ ꯑꯕꯨꯡꯊꯣꯏꯕꯨ ꯀꯧꯊꯣꯛꯂꯒ ꯃꯈꯨꯔꯥꯒꯤ ꯃꯐꯝꯗ ꯁꯤꯟꯅꯈꯤ꯫
ꯑꯕꯨꯡꯊꯣꯏꯅ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯒꯧꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯁꯨ ꯅꯨꯄꯥ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨꯀꯣ ꯏꯁꯨꯗꯤ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯀꯅꯨꯀꯣ ꯑꯕꯨꯡꯊꯣꯏꯅ ꯃꯄꯨ ꯁꯛꯂꯕ ꯑꯃꯥꯏꯕ ꯒꯧꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯏꯄꯨ ꯑꯩ ꯇꯣꯏꯅ ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯏꯄꯨꯁꯨ ꯅꯥꯗꯅ ꯅꯁꯥ ꯌꯥꯝ ꯀꯟꯅ ꯂꯩꯌꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯕꯨꯡꯊꯣꯏꯗꯣ ꯃꯈꯨꯔꯥ ꯃꯗꯣꯝꯆꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ ꯆꯥꯎꯕꯤꯗꯣ ꯑꯐꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝꯗ ꯍꯟꯖꯤꯟꯈꯤ ꯑꯕꯨꯡꯊꯣꯏꯕꯨ ꯃꯥꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ ꯊꯤꯅ ꯊꯤꯅꯁꯨ ꯐꯨꯕꯤꯔꯝꯃꯤ ꯑꯕꯨꯡꯊꯣꯏꯒꯤ ꯃꯄꯥꯅ ꯊꯝꯕꯤꯔꯝꯕ ꯍꯤꯡꯈꯣꯜ ꯑꯗꯨꯁꯨ ꯆꯥꯎꯕꯤꯅ ꯌꯣꯟꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯊꯣꯛꯂꯒ ꯁꯦꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯈꯤ ꯑꯕꯨꯡꯊꯣꯏ ꯐꯠꯇ꯭ꯔꯕꯤ ꯃꯗꯣꯝꯆꯥꯒꯤ ꯁꯥꯔꯩꯗ ꯈꯥꯡꯕ ꯉꯝꯂꯝꯗꯦ ꯐꯅ ꯋꯥꯔꯕꯁꯨ ꯑꯇꯩ ꯄꯥꯝꯕꯩ ꯂꯩꯇꯕꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯝꯃꯤ ꯅꯣꯡꯃ ꯑꯕꯨꯡꯊꯣꯏꯗꯨ ꯍꯤꯡꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯨꯕꯒꯤ ꯋꯥꯅ ꯍꯜꯂꯛꯄ ꯑꯗꯨꯗ ꯃꯗꯣꯝꯆꯥ ꯆꯥꯎꯕꯤꯅ ꯁꯦꯜ ꯈꯔ ꯄꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯑꯕꯨꯡꯊꯣꯏ ꯁꯦꯜꯁꯦ ꯄꯨꯔꯒ ꯀꯩꯊꯦꯜꯗꯒꯤ ꯑꯩꯒꯤ ꯆꯥꯅꯕ ꯉꯥꯃꯣꯛ ꯈꯔ ꯂꯩꯔꯨꯆꯣ ꯑꯕꯨꯡꯊꯣꯏ ꯍꯤꯡꯈꯣꯜ ꯁꯨꯔꯨꯕꯒꯤ ꯋꯥꯔꯕꯁꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯝꯃꯤ ꯃꯆꯜꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯤꯡꯈꯣꯜ ꯁꯨꯔꯨꯕꯒꯤ ꯋꯥꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯏꯗꯣꯝꯆꯥꯅ ꯄꯥꯈꯣꯟ ꯊꯥꯔꯤꯕ ꯑꯁꯦ ꯆꯠꯂꯔꯣꯏꯒꯤ ꯋꯥꯔꯤ ꯍꯥꯏꯔꯨꯕꯗ ꯑꯗꯨꯝ ꯐꯨꯗꯧ ꯂꯩꯔꯦ ꯑꯗꯨꯅ ꯐꯨꯗꯅꯕ ꯋꯥꯔꯁꯨ ꯋꯥꯅ ꯆꯠꯄꯁꯤꯅ ꯐꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯌꯧꯔꯦ ꯃꯥꯅ ꯀꯩꯊꯦꯜ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡ ꯑꯗꯨ ꯄꯣꯠ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯕꯨꯡꯊꯣꯏ ꯀꯩꯊꯦꯜ ꯉꯥꯃꯣꯛ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯠ ꯂꯣꯏꯁꯤꯜꯂꯤꯕ ꯑꯗꯨ ꯈꯥꯝꯗꯨꯅ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯄ ꯉꯥꯃꯣꯛ ꯑꯗꯨ ꯂꯩꯔꯤ ꯉꯥꯃꯣꯛ ꯑꯗꯨ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯡꯃꯝ ꯃꯝꯂꯦ ꯆꯥꯎꯕꯤꯗꯨ ꯌꯥꯝ ꯁꯥꯎꯅ ꯑꯕꯨꯡꯊꯣꯏꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯕꯅꯤ ꯉꯥꯃꯣꯛꯁꯤ ꯂꯩꯔꯨꯁꯨ ꯍꯥꯏꯅ ꯆꯠꯈ꯭ꯔꯒ ꯑꯁꯨꯛ ꯊꯦꯡꯅ ꯍꯜꯂꯛꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯇꯈꯩ ꯀꯩꯗꯧꯔꯒ ꯂꯩꯔꯛꯀꯦ ꯀꯗꯥꯏꯅꯣ ꯉꯥꯃꯣꯛꯇ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯉꯥꯃꯣꯛ ꯑꯗꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯐꯠꯇ꯭ꯔꯕꯤ ꯃꯗꯣꯝꯆꯥ ꯆꯥꯎꯕꯤꯅ ꯑꯕꯨꯡꯊꯣꯏꯕꯨ ꯐꯨꯕ ꯍꯧꯔꯛꯏ ꯉꯥꯏꯍꯥꯛ ꯐꯨꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯊꯥꯅꯅꯕꯅꯦ ꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ ꯎꯃꯪ ꯑꯁꯤꯗ ꯆꯠꯇꯨꯅ ꯁꯤꯡ ꯑꯀꯪꯕ ꯈꯔꯅꯦ ꯊꯨꯅ ꯈꯨꯜꯂꯨꯆꯣ ꯆꯠꯂꯨ ꯃꯇꯝ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯝꯂꯕ ꯃꯇꯝꯗꯅꯤ ꯀꯥꯎꯖꯦꯡ ꯍꯔꯥꯎꯅ ꯈꯣꯡꯕꯒꯤ ꯄꯨꯝꯅꯤꯟ ꯅꯤꯜꯂꯕ ꯃꯝꯂꯕ ꯑꯗꯨꯗ ꯎꯃꯪꯗ ꯆꯪꯗꯨꯅ ꯁꯤꯡ ꯊꯤꯔꯨꯕ ꯑꯗꯨ ꯀꯤꯖꯕꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ ꯏꯗꯣꯝꯆꯥ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯂꯦ ꯌꯥꯔꯒꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯁꯤꯡ ꯑꯗꯣ ꯑꯩ ꯈꯨꯜꯂꯨꯔꯒꯦ ꯍꯧꯖꯤꯛ ꯑꯃꯝꯕ ꯑꯁꯤꯗꯗꯤ ꯏꯊꯟꯇ ꯆꯠꯄꯗꯣ ꯀꯤꯗꯨꯅ ꯇꯧꯕꯅꯤ ꯀꯔꯤꯒꯤ ꯀꯤꯕꯅꯣ ꯀꯤꯕꯅ ꯌꯥꯔꯣꯏ ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ ꯁꯤꯡ ꯈꯔ ꯈꯨꯟꯗꯨꯅ ꯄꯨꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛꯁꯨ ꯄꯤꯖꯔꯣꯏꯗꯕꯅꯤ ꯅꯪ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯕꯨꯡꯊꯣꯏꯗꯣ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨ ꯈꯨꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯤ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯥꯕꯜ ꯑꯗꯨꯒꯤ ꯃꯉꯥꯜꯅ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯎꯍꯟꯕꯤꯔꯤ ꯎꯃꯪ ꯃꯅꯨꯡ ꯑꯗꯨ ꯄꯨꯝꯆꯤꯛ ꯍꯦꯛ ꯆꯤꯛꯏ ꯇꯤꯜ ꯀꯥꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯅꯠꯇꯅ ꯑꯇꯩ ꯃꯈꯣꯜ ꯀꯔꯤꯁꯨ ꯇꯥꯗꯦ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯁꯣꯛꯂꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄ ꯈꯨꯗꯤꯡꯃꯛ ꯊꯥꯡ ꯑꯗꯨꯅ ꯌꯥꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ ꯑꯕꯨꯡꯊꯣꯏꯗꯣ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯁꯤꯡ ꯊꯤꯅ ꯊꯤꯅ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯪꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯏꯁꯩ ꯁꯛꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯗꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯁꯛꯂꯛꯄ ꯑꯣꯏꯒꯅꯤ ꯁꯤ ꯍꯥꯏꯔꯒ ꯏꯁꯩ ꯁꯛꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯑꯕꯨꯡꯊꯣꯏꯗꯣ ꯃꯁꯥꯗ ꯑꯀꯤꯕꯗꯤ ꯐꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯗꯨꯇꯗꯤ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯈꯔ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯁꯩ ꯁꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯑꯕꯨꯡꯊꯣꯏ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯎꯃꯪ ꯃꯅꯨꯡ ꯑꯁꯤꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯏꯁꯩ ꯁꯛꯂꯤꯕꯤ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯁꯛꯎꯗꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯕ ꯁꯩꯍꯦꯛ ꯑꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯝꯕ ꯑꯋꯥꯕ ꯄꯨꯝꯕ ꯐꯈꯤꯕꯒꯨꯝ ꯇꯧꯔꯦ ꯁꯤ ꯍꯥꯏꯔꯒ ꯑꯕꯨꯡꯊꯣꯏꯗꯣ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯪꯁꯤꯜꯂꯛꯏ ꯑꯕꯨꯡꯊꯣꯏ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯉꯁꯥꯏ ꯃꯈꯩ ꯏꯁꯩ ꯁꯛꯂꯛꯂꯤꯕ ꯑꯁꯤꯗꯤ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯃꯅꯅꯤ ꯍꯥꯏꯕꯗꯣ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯆꯪꯁꯤꯟꯗꯨꯅ ꯏꯁꯩ ꯁꯛꯂꯤꯕ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯕꯨꯡꯊꯣꯏꯗꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯏꯁꯩ ꯑꯗꯨꯕꯨ ꯇꯥꯗꯨꯅ ꯂꯩꯊꯣꯛꯏ ꯐꯅ ꯀꯨꯏꯅ ꯏꯁꯩ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯇꯝꯁꯨ ꯐꯅ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯑꯕꯨꯡꯊꯣꯏꯗꯨ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯎꯖꯥꯎ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯦ ꯏꯁꯩ ꯁꯛꯄ ꯎꯖꯥꯎ ꯉꯁꯤꯗꯤ ꯊꯦꯡꯂꯦ
ꯐꯠꯇꯕꯤ ꯏꯗꯣꯝꯆꯥꯅ ꯁꯤꯡ ꯄꯨꯔꯛꯄ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯂꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯁꯤꯡ ꯈꯔꯕꯨ ꯈꯨꯟꯗꯨꯅ ꯃꯌꯨꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯍꯟꯈꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯁꯤꯡ ꯑꯗꯨꯕꯨ ꯃꯗꯣꯝꯆꯥꯗ ꯄꯤꯔꯝꯃꯤ ꯃꯗꯣꯝꯆꯥ ꯆꯥꯎꯕꯤꯅ ꯍꯥꯏ ꯑꯕꯨꯡꯊꯣꯏ ꯅꯪꯕꯨ ꯁꯤꯡ ꯈꯔꯁꯦ ꯈꯨꯟꯕꯗ ꯑꯁꯨꯛ ꯀꯨꯏꯅ ꯆꯪꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯎꯃꯪ ꯑꯗꯨꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯥ ꯑꯕꯨꯡꯊꯣꯏꯅ ꯑꯁꯨꯝꯅ ꯇꯞꯅ ꯈꯨꯝꯃꯤ ꯏꯗꯣꯝꯆꯥ ꯎꯃꯪ ꯃꯅꯨꯡ ꯑꯗꯣ ꯃꯃꯟꯕ ꯑꯗꯨꯗ ꯎꯗꯗꯨꯅ ꯇꯧꯕꯅꯤ ꯌꯥꯔꯦ ꯌꯥꯔꯦ ꯆꯥꯛꯇꯨ ꯆꯥꯔꯒ ꯇꯨꯝꯃꯨꯔ ꯆꯠꯂꯣ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯂꯒ ꯍꯤꯡꯈꯣꯜꯗ ꯆꯠꯂꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯁꯤ ꯍꯥꯏꯔꯝꯂꯒ ꯑꯕꯨꯡꯊꯣꯏ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯆꯥꯔꯝꯃꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯑꯕꯨꯡꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯩ ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ ꯉꯁꯥꯏ ꯃꯥꯅ ꯊꯦꯡꯅꯔꯛꯈꯤꯕ ꯏꯁꯩ ꯁꯛꯄ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯂꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯕꯨꯡꯊꯣꯏꯗꯣ ꯍꯤꯡꯈꯣꯜꯗ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯊꯥꯖꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨꯕꯨ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ ꯑꯕꯨꯡꯊꯣꯏ ꯏꯟꯁꯥꯡ ꯃꯌꯥꯝ ꯑꯗꯣ ꯏꯁꯤꯡ ꯆꯥꯏꯅ ꯉꯔꯥꯡ ꯃꯥꯅ ꯑꯍꯤꯡꯗ ꯊꯦꯡꯅꯈꯤꯕ ꯎꯃꯪ ꯃꯅꯨꯡꯒꯤ ꯏꯁꯩ ꯁꯛꯄ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯤ ꯑꯕꯨꯡꯊꯣꯏ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯁꯨ ꯎꯃꯪ ꯑꯗꯨꯗ ꯆꯠꯇꯨꯅ ꯏꯁꯩ ꯁꯛꯄ ꯎꯖꯥꯎ ꯑꯗꯨꯒꯤ ꯏꯁꯩ ꯑꯗꯣ ꯇꯥꯔꯨꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯇꯝ ꯀꯨꯏꯅ ꯅꯣꯛꯂꯨꯗ꯭ꯔꯕ ꯑꯕꯨꯡꯊꯣꯏꯗꯣ ꯄꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯩ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈꯤꯕ ꯈꯪꯍꯧꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯑꯕꯨꯡꯊꯣꯏꯗꯣ ꯎꯃꯪ ꯑꯗꯨꯗ ꯆꯠꯅꯤꯡꯂꯝꯃꯤ ꯑꯕꯨꯡꯊꯣꯏꯗꯣ ꯃꯗꯣꯝꯆꯥ ꯆꯥꯎꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯒꯤ ꯁꯤꯡꯁꯦ ꯌꯥꯝꯗ꯭ꯔꯦ ꯉꯔꯥꯡꯒꯨꯝꯅ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯊꯤꯔꯨꯒꯦ ꯃꯗꯣꯝꯆꯥ ꯆꯥꯎꯕꯤꯗꯣ ꯑꯕꯨꯡꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛꯉꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯕꯨꯡꯊꯣꯏ ꯅꯪꯕꯨ ꯉꯔꯥꯡꯗꯤ ꯆꯠꯄ ꯀꯤꯖꯩ ꯆꯠꯅꯤꯡꯗꯦ ꯍꯥꯏꯅ ꯌꯥꯝ ꯇꯧꯈꯤꯕꯗꯥꯏꯅꯦ ꯑꯗꯨꯒ ꯉꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎꯒ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯀꯔꯤ ꯊꯦꯡꯅꯔꯒꯦ ꯑꯕꯨꯡꯊꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯗꯣꯝꯆꯥ ꯉꯔꯥꯡ ꯀꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤꯕ ꯑꯗꯨꯗꯤ ꯃꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯎꯃꯪꯗ ꯕꯨꯠ ꯂꯥꯏ ꯐꯠꯇꯕ ꯊꯣꯛꯑꯦ ꯍꯥꯏꯕꯒꯤ ꯀꯤꯕꯒꯤꯅꯦ ꯑꯗꯨ ꯎꯃꯪꯗꯗꯤ ꯕꯨꯠꯁꯨ ꯂꯥꯏ ꯐꯠꯇꯕꯁꯨ ꯑꯃꯠꯇ ꯊꯦꯡꯅꯗꯦ ꯅꯪꯅꯕꯨ ꯀꯤꯗ꯭ꯔꯕꯗꯤ ꯆꯠꯂꯨꯁꯣ ꯉꯁꯤꯗꯤ ꯁꯤꯡꯗꯣ ꯈꯔ ꯌꯥꯝꯅ ꯄꯨꯔꯛꯎ ꯑꯕꯨꯡꯊꯣꯏ ꯃꯗꯣꯝꯆꯥꯅ ꯆꯠꯂꯨꯁꯣ ꯍꯥꯏꯕꯗꯣ ꯍꯔꯥꯎꯔꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯆꯠꯈꯤ ꯑꯕꯨꯡꯊꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕꯤꯗꯣ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯕꯨꯡꯊꯣꯏ ꯑꯁꯤꯅ ꯑꯍꯤꯡ ꯑꯁꯤꯗ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯑꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎꯒ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯀꯤꯗꯨꯅ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯌꯥꯝ ꯍꯔꯥꯎꯅꯒ ꯆꯦꯟꯈꯤ ꯍꯥꯏꯕ ꯆꯥꯎꯕꯤꯗ ꯃꯆꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯕꯨꯡꯊꯣꯏꯗꯣ ꯏꯁꯩ ꯁꯛꯄ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯁꯤꯡ ꯍꯥꯟꯅ ꯆꯜꯂꯝꯃꯤ ꯃꯥꯅ ꯈꯨꯜꯂꯤꯕ ꯁꯤꯡ ꯑꯗꯨ ꯃꯄꯨꯟ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯏꯁꯩ ꯁꯛꯄ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯂꯝꯃꯤ ꯎꯖꯥꯎ ꯑꯗꯨꯁꯨ ꯏꯁꯩ ꯅꯨꯡꯁꯤꯕ ꯑꯃ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯕꯨꯡꯊꯣꯏꯗꯣ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯤꯞꯊꯗꯨꯅ ꯂꯩ ꯑꯕꯨꯡꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯉꯔꯥꯡ ꯑꯩꯅ ꯇꯥꯈꯤꯕ ꯏꯁꯩ ꯑꯗꯨꯗꯤ ꯅꯠꯇꯦ ꯁꯛꯂꯤꯕꯁꯦ ꯑꯗꯣ ꯉꯁꯤ ꯁꯛꯂꯤꯕ ꯏꯁꯩ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯕꯨꯡꯊꯣꯏꯗꯣ ꯏꯁꯩ ꯇꯥꯗꯨꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯨꯝꯊꯈꯤꯔꯝꯃꯤ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯕꯨꯡꯊꯣꯏꯗꯣ ꯃꯤꯀꯞ ꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯏꯁꯩ ꯁꯛꯄ ꯎꯖꯥꯎ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯛꯏ ꯀꯔꯤꯅꯣ ꯏꯁꯩ ꯁꯛꯄ ꯎꯖꯥꯎꯁꯦ ꯏꯁꯩ ꯁꯛꯄ ꯇꯣꯛꯂꯒ ꯀꯞꯂꯛꯂꯤꯕ ꯑꯁꯤꯕꯣ ꯑꯩ ꯍꯌꯦꯡꯃꯛ ꯏꯄꯨ ꯒꯧꯔꯣꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯄꯨꯝꯕ ꯑꯁꯦ ꯇꯝꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯂꯒꯦ ꯃꯇꯝ ꯑꯁꯤꯁꯨ ꯐꯅ ꯌꯥꯝ ꯊꯦꯡꯂꯦ ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯕꯨꯡꯊꯣꯏꯗꯣ ꯃꯥꯅ ꯉꯁꯥꯏ ꯆꯟꯈꯤꯕ ꯁꯤꯡꯕꯨꯜ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯑꯍꯤꯡ ꯑꯗꯨꯁꯨ ꯂꯣꯏꯈꯤꯗꯨꯅ ꯅꯣꯡꯉꯥꯟꯕꯒꯤ ꯌꯦꯟꯕꯥꯁꯤꯡꯅ ꯈꯣꯡꯂꯛꯏ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯕꯨꯡꯊꯣꯏꯗꯣ ꯃꯥꯕꯨ ꯌꯣꯛꯄꯤꯔꯛꯈꯤꯕ ꯑꯃꯥꯏꯕ ꯒꯧꯔꯣꯒꯤꯗ ꯂꯥꯛꯂꯝꯃꯤ ꯒꯧꯔꯣꯁꯨ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯅꯨꯡꯁꯤꯅ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯃꯥꯏꯕ ꯒꯧꯔꯣꯅ ꯏꯁꯨꯗꯤ ꯄꯥꯈꯪ ꯐꯥꯔꯝꯂꯦꯗꯅ ꯏꯁꯨꯅ ꯏꯄꯨꯒꯤꯗ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯒꯦꯅꯦ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯑꯕꯨꯡꯊꯣꯏꯅ ꯃꯄꯨ ꯒꯧꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯨ ꯅꯁꯨꯅ ꯂꯥꯛꯂꯤꯕꯁꯦ ꯃꯔꯝ ꯑꯃꯒꯤ ꯂꯥꯛꯂꯤꯕꯅꯤ ꯏꯁꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯏꯄꯨꯗ ꯍꯥꯏꯔꯣꯗꯅ ꯏꯄꯨ ꯑꯩꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯎꯃꯪꯗ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯌꯥꯝꯅ ꯉꯛꯄ ꯏꯁꯩ ꯁꯛꯄ ꯎꯖꯥꯎ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯕꯨ ꯉꯔꯥꯡꯗꯤ ꯎꯖꯥꯎꯗꯣ ꯏꯁꯩ ꯁꯛꯂꯝꯂꯒ ꯀꯞꯂꯛꯏ ꯑꯗꯨ ꯈꯪꯅꯤꯡꯗꯨꯅ ꯏꯄꯨꯒꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯃꯥꯏꯕ ꯒꯧꯔꯣꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯁꯩ ꯁꯛꯄ ꯎꯖꯥꯎ ꯍꯥꯏꯕ ꯏꯁꯩ ꯁꯛꯂꯤꯕ ꯑꯗꯨꯗꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯂ
ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜꯂ? ꯏꯄꯨ, ꯏꯁꯩ ꯁꯛꯂꯤꯕꯗꯣ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅꯤ. ꯑꯗꯨꯕꯨ ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯃꯇꯧ ꯀꯔꯝꯅ ꯎꯖꯥꯎ ꯑꯗꯨꯅ ꯏꯁꯩ ꯁꯛꯂꯤꯕꯅꯣ? 𝗪𝗏 ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯁꯨ ꯅꯨꯄꯥ, ꯅꯪꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯏ ꯍꯥꯏꯔꯤꯕ ꯎꯖꯥꯎ ꯑꯗꯣ ꯎꯖꯥꯎ ꯑꯗꯨꯅ ꯅꯠꯇꯦ ꯏꯁꯩ ꯁꯛꯂꯤꯕꯗꯣ. ꯎꯖꯥꯎ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕꯒꯤ ꯎꯖꯥꯎ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯩꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ. ꯅꯨꯄꯤ ꯑꯗꯨꯅ ꯁꯛꯂꯤꯕꯅꯤ ꯏꯁꯩ ꯑꯗꯣ. ꯏꯁꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯎꯕ ꯉꯝꯗꯗꯨꯅ ꯎꯖꯥꯎ ꯑꯗꯨꯅ ꯏꯁꯩ ꯁꯛꯄ ꯃꯥꯜꯂꯤꯕꯅꯤ. ꯑꯕꯨꯡꯊꯣꯏ ꯉꯛꯅ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅꯅꯤ ꯍꯥꯏꯕ ꯎꯖꯥꯎ ꯑꯗꯨꯗ ꯏꯁꯩ ꯁꯛꯂꯤꯕꯗꯣ? ꯏꯁꯨ ꯅꯨꯄꯥ, ꯎꯖꯥꯎ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯣ ꯐꯠꯇꯕ ꯊꯋꯥꯏ ꯑꯃꯗꯤ ꯅꯠꯇꯦ. ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯊꯋꯥꯏ ꯑꯣꯏꯔꯝꯂꯕꯗꯤ ꯏꯁꯨꯗ ꯑꯀꯤꯕ ꯀꯌꯥ ꯄꯣꯛꯍꯜꯂꯛꯀꯅꯤ. ꯑꯕꯨꯡꯊꯣꯏꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯏꯄꯨ, ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯑꯩ ꯎꯕ ꯄꯥꯝꯃꯤ. ꯊꯋꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯔꯝꯅ ꯎꯖꯥꯎ ꯑꯗꯨꯗ ꯃꯥꯒꯤ ꯊꯋꯥꯏꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯂꯒ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯃꯤ ꯏꯄꯨ. ꯐꯔꯦ, ꯏꯁꯨꯅ ꯊꯋꯥꯏ ꯑꯗꯨꯒ ꯎꯅꯗꯨꯅ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯤꯕ ꯑꯗꯨ ꯄꯥꯡꯊꯣꯛꯆꯔꯣ. ꯂꯩꯔꯝꯃꯣ, ꯏꯄꯨ ꯍꯤꯗꯥꯛ ꯑꯃꯠꯇ ꯂꯧꯊꯣꯛꯂꯨꯒꯦ. ꯁꯤ ꯍꯥꯏꯔꯝꯃꯒ 𝗪𝗏 ꯏꯃꯨꯡꯗ ꯆꯪꯈꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ 𝗪𝗏 ꯃꯈꯨꯠꯇ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ. 𝗪𝗏 ꯃꯁꯨ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯁꯦꯁꯦ, ꯅꯪꯅ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯒ ꯎꯖꯥꯎ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯑꯗꯨꯒ ꯎꯅꯅꯤꯡꯕ ꯃꯇꯝ ꯑꯗꯨꯗ ꯏꯄꯨꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯃꯍꯤ ꯑꯁꯦ ꯈꯔ ꯊꯛꯎ. ꯑꯗꯨꯒ ꯁꯤꯒꯤ ꯃꯔꯨ ꯑꯁꯦ ꯈꯔ ꯆꯥꯁꯤꯜꯂꯨ. ꯃꯇꯝ ꯑꯗꯨꯗ ꯏꯁꯨꯅ ꯎꯅꯕ ꯄꯥꯝꯂꯤꯕ ꯊꯋꯥꯏ ꯑꯗꯣ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯒꯅꯤ. ꯊꯋꯥꯏ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯔꯒꯅꯤ. ꯑꯕꯨꯡꯊꯣꯏꯅ ꯃꯄꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯨ. ꯏꯄꯨꯅ ꯅꯁꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛꯇ ꯏꯄꯨꯕꯨ ꯅꯁꯨꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯗꯤ ꯏꯄꯨ, ꯅꯁꯨ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ. ꯆꯠꯂꯣ, ꯏꯁꯨꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯑꯗꯣ ꯅꯃꯥꯏ ꯄꯥꯛꯆꯔꯣ. ꯃꯄꯨ ꯃꯁꯨ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅꯅ ꯆꯦꯖꯦꯠ ꯀꯣꯟꯅꯩ. ꯑꯕꯨꯡꯊꯣꯏꯁꯨ ꯃꯄꯨꯅ ꯄꯤꯔꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯗꯨꯅ ꯍꯟꯈ꯭ꯔꯦ. ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗꯨꯗ ꯑꯕꯨꯡꯊꯣꯏꯗꯨ ꯃꯄꯨꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯏꯁꯩ ꯁꯛꯄ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄꯒ ꯎꯖꯥꯎ ꯑꯗꯨ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯏꯄꯨ ꯒꯧꯔꯣꯅ ꯄꯤꯔꯛꯈꯤꯕ ꯍꯤꯗꯥꯛ ꯑꯁꯦ ꯊꯛꯆꯤꯜꯂꯒꯦ. ꯁꯤ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯑꯗꯨ ꯈꯔ ꯊꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯔꯨ ꯑꯗꯨꯁꯨꯈꯔ ꯆꯥꯁꯤꯜꯂꯤ. ꯃꯇꯝ ꯑꯗꯨꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯥꯒꯤ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯑꯕꯨꯡꯊꯣꯏ ꯏꯁꯩ ꯁꯛꯂꯤꯕꯤ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ. ꯅꯪꯕꯨ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯥꯛꯈꯤꯕꯅꯣ? ꯑꯕꯨꯡꯊꯣꯏꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯂꯝꯗꯦ. ꯃꯥꯒꯤ ꯏꯁꯩ ꯁꯛꯂꯤꯕ ꯑꯗꯨ ꯑꯗꯨꯝ ꯁꯛꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯁꯤꯒꯤ ꯊꯋꯥꯏ ꯅꯨꯄꯤꯁꯤ ꯃꯅꯥꯁꯨ ꯄꯪꯕ ꯊꯋꯥꯏ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ. ꯑꯕꯨꯡꯊꯣꯏꯗ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯩ. ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯏꯁꯩ ꯁꯛꯂꯤꯕꯤ ꯁꯛꯍꯦꯟꯕꯤ, ꯅꯪꯕꯨꯅꯦ ꯑꯩꯅ ꯍꯪꯂꯤꯕꯁꯦ. ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯎꯖꯥꯎ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯂꯩꯈ꯭ꯔꯤꯕꯅꯣ? ꯉꯁꯥꯏ ꯃꯈꯩ ꯏꯁꯩ ꯁꯛꯇꯨꯅ ꯂꯩꯔꯝꯕ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯕꯨꯡꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯉꯣꯟꯗꯔꯣ? ꯃꯥꯅꯤ, ꯁꯛꯍꯦꯟꯕꯤ, ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ. ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯪ ꯑꯩꯕꯨ ꯎꯕ ꯉꯝꯕ꯭ꯔꯣ? ꯍꯣꯏ, ꯑꯩ ꯅꯪꯕꯨ ꯎꯕ ꯉꯝꯃꯤ. ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯑꯩꯕꯨ ꯎꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯔꯦ. ꯑꯩꯒꯤ ꯅꯤꯡꯖꯕꯗꯣ ꯊꯨꯡꯂꯦ. ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯕꯨꯡꯊꯣꯏꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ. ꯑꯗꯣ ꯁꯛꯍꯦꯟꯕꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯛꯈꯤꯕꯅꯣ? ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯕꯤꯔꯛꯂꯒ ꯑꯩꯕꯨ ꯑꯣꯠꯄ ꯌꯥꯕ ꯑꯣꯠꯂꯕ ꯃꯇꯨꯡ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯕꯤꯔꯝꯂꯤꯕꯅꯤ. ꯑꯁꯨꯛ ꯆꯝꯖꯕꯤ ꯐꯖꯈ꯭ꯔꯕꯤ ꯅꯪꯕꯨ ꯍꯥꯠꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯀꯅꯥꯅꯣ? ꯑꯩꯕꯨ ꯍꯥꯠꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩꯒꯤ ꯏꯈꯨꯔꯥꯅꯅꯤ. ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ. ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯅ ꯑꯩꯅ ꯂꯩꯔꯛꯂꯤꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ. ꯑꯁꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨ ꯍꯤꯛꯅ ꯀꯞꯊꯣꯔꯛꯏ.
ꯑꯕꯨꯡꯊꯣꯏꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯝꯅ ꯀꯞꯀꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯂꯤꯕꯤ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯑꯗꯣ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡꯗꯤ ꯑꯕꯨꯡꯊꯣꯏ ꯀꯧꯏ, ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯑꯩꯒꯤ ꯃꯤꯡꯗꯤ ꯂꯥꯡꯂꯦꯟ ꯀꯧꯏ꯫ ꯑꯕꯨꯡꯊꯣꯏꯗꯣ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯕꯨꯡꯊꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯂꯥꯡꯂꯦꯟ, ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ, ꯑꯩ ꯌꯨꯝꯗ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯑꯕꯨꯡꯊꯣꯏ, ꯅꯪ ꯍꯌꯦꯡꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯎꯀꯣ꯫ ꯍꯣꯏ, ꯑꯩ ꯍꯌꯦꯡꯁꯨ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯀꯦ꯫ ꯁꯤ ꯍꯥꯏꯔꯒ ꯑꯕꯨꯡꯊꯣꯏꯗꯣ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯑꯕꯨꯡꯊꯣꯏꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯕꯨꯡꯊꯣꯏ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯕꯨꯡꯊꯣꯏ ꯑꯃꯗꯤ ꯊꯋꯥꯏ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯎꯗꯕꯗ ꯂꯩꯕ ꯉꯝꯅꯔꯝꯗꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ, ꯑꯕꯨꯡꯊꯣꯏꯒꯤ ꯃꯈꯨꯔꯥ ꯑꯉꯧꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯃꯤꯑꯣꯏ ꯈꯔꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯉꯍꯥꯟ ꯃꯈꯩ ꯑꯉꯧ ꯑꯗꯨ ꯂꯥꯡꯐꯩꯗ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯕꯅꯤ꯫ ꯆꯥꯎꯕꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯉꯧꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯥꯎꯕꯤ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯆꯥꯎꯕꯤ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯃꯤꯠꯇ ꯏꯆꯥꯁꯨ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯕꯨꯡꯊꯣꯏꯕꯨ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯐꯖꯅ ꯂꯩꯃꯤꯟꯅꯔꯒꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯕꯨꯡꯊꯣꯏꯁꯨ ꯃꯗꯣꯝꯆꯥ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯕꯨꯡꯊꯣꯏ, ꯉꯁꯤꯗꯤ ꯅꯪ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯅꯪꯅ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯑꯃ ꯂꯩꯔꯨ, ꯏꯗꯣꯝꯆꯥꯅ ꯍꯥꯎꯅ ꯊꯣꯡꯕꯤꯒꯦ꯫ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯒꯨꯝꯕ ꯑꯊꯣꯠꯄ ꯑꯃꯤꯡꯕ ꯋꯥꯍꯩꯗꯨ ꯃꯗꯣꯝꯆꯥ ꯆꯥꯎꯕꯤꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯕ ꯐꯪꯂꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯃꯗꯣꯝꯆꯥꯅ ꯏꯪꯅ ꯇꯞꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯕꯨꯡꯊꯣꯏ ꯏꯉꯛꯉꯛꯂꯝꯃꯤ꯫ ꯑꯕꯨꯡꯊꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯗꯣꯝꯆꯥ, ꯏꯟꯁꯥꯡꯒꯤꯕꯨ ꯑꯊꯣꯡꯕ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯆꯥꯒꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯁꯦꯜꯁꯦ ꯄꯨꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯛꯎ, ꯑꯗꯨꯒ ꯍꯥꯎꯅ ꯊꯣꯡꯂꯒ ꯆꯥꯁꯤ꯫ ꯑꯕꯨꯡꯊꯣꯏꯁꯨ ꯃꯗꯣꯝꯆꯥꯗꯒꯤ ꯁꯦꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯌꯧꯗꯨꯅ ꯉꯥ ꯐꯖꯕ ꯑꯃ ꯂꯩꯔꯒ ꯃꯌꯨꯝ ꯍꯜꯂꯒꯦ ꯍꯥꯏꯅ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ, ꯍꯌꯦꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯅꯨꯡꯗ ꯏꯁꯩꯒꯤ ꯆꯥꯡꯗꯝꯅꯕ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯏꯁꯩꯒꯤ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ꯫ ꯏꯁꯩꯒꯤ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯃꯅꯥ ꯃꯊꯨꯝ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯑꯕꯨꯡꯊꯣꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡꯗ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯕꯨꯡꯊꯣꯏ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯕꯨꯡꯊꯣꯏꯅ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯉꯁꯥꯏ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯅ ꯂꯥꯎꯈꯤꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯕꯨꯡꯊꯣꯏ, ꯏꯕꯥꯅꯤ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯁꯩꯒꯤ ꯆꯥꯡꯗꯝꯅꯕ ꯑꯗꯣ ꯌꯥꯎꯔꯨꯁꯤ꯫ ꯂꯥꯡꯂꯦꯟ, ꯅꯪꯗꯤ ꯎꯖꯥꯎ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯔꯤꯕꯗꯨꯗꯤ? ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯐꯝꯂꯤꯕ ꯃꯐꯝ ꯑꯁꯦ ꯇꯧꯊꯣꯛꯂꯣ, ꯑꯗꯨꯒ ꯑꯩꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯂꯩꯕꯅꯤ꯫ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯈꯨꯠꯇ ꯈꯨꯖꯤ ꯑꯉꯥꯡꯕ ꯑꯃ ꯁꯤꯕꯅꯤ꯫ ꯈꯨꯖꯤꯗꯨꯕꯨ ꯅꯪꯅ ꯁꯤꯖꯤꯜꯂꯕꯗꯤ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯗ ꯑꯩꯁꯨ ꯂꯩꯒꯅꯤ꯫ ꯑꯕꯨꯡꯊꯣꯏꯅ ꯑꯃꯨꯛ ꯍꯪꯂꯛꯏ, ꯂꯥꯡꯂꯦꯟ, ꯈꯨꯖꯤ ꯑꯗꯨ ꯑꯩꯅ ꯁꯤꯔꯕꯁꯨ, ꯅꯪꯒ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯁꯨ, ꯅꯪꯅ ꯏꯁꯩ ꯁꯛꯂꯨꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯣ ꯀꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯒꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯅꯪꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯂꯒ ꯏꯁꯩ ꯑꯗꯣ ꯑꯩꯅ ꯁꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯤꯌꯥꯝꯅꯗꯤ ꯅꯪꯅ ꯁꯛꯄ ꯃꯥꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ꯫ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯕꯨꯡꯊꯣꯏꯁꯨ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯧꯊꯣꯛꯂꯒ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗꯒꯤ ꯈꯨꯖꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯑꯕꯨꯡꯊꯣꯏꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯣꯏꯅꯥꯗ ꯁꯤꯖꯤꯜꯂꯝꯃꯤ꯫ ꯂꯥꯡꯂꯦꯟ, ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯩꯒ ꯄꯨꯟꯅ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯑꯕꯨꯡꯊꯣꯏ ꯑꯃꯗꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯕꯨꯡꯊꯣꯏꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫
ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯏꯁꯩꯒꯤ ꯆꯥꯡꯗꯝꯅꯕ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪ ꯁꯛꯄ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯕꯨꯡꯊꯣꯏꯁꯨ ꯏꯁꯩ ꯑꯃ ꯁꯛꯂꯝꯃꯤ꯫ ꯑꯕꯨꯡꯊꯣꯏꯅ ꯁꯛꯂꯛꯂꯤꯕ ꯏꯁꯩ ꯑꯗꯨꯕꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯀꯞꯅꯔꯝꯃꯤ꯫ ꯏꯁꯩꯒꯤ ꯆꯥꯡꯗꯝꯅꯕ ꯑꯗꯨ ꯑꯕꯨꯡꯊꯣꯏꯅ ꯊꯣꯏꯔꯝꯃꯤ꯫ ꯑꯕꯨꯡꯊꯣꯏꯕꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯃꯅꯥ ꯂꯧꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯕꯨꯡꯊꯣꯏꯕꯨ ꯍꯦꯛ ꯎꯕꯃꯛꯇꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯂꯥꯞꯅ ꯂꯩꯅꯕꯅ ꯃꯁꯛ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯗꯕꯅꯤ꯫ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯏꯅꯤꯡꯊꯧ, ꯀꯔꯤ ꯇꯧꯔꯕꯒꯦ? ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯎꯕꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ?" ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯕꯨꯡꯊꯣꯏꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ: "ꯅꯨꯄꯥ ꯃꯆꯥ, ꯅꯪꯁꯤ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ?" "ꯏꯅꯤꯡꯊꯧ, ꯑꯩ ꯊꯝꯕꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯏꯃꯤꯡꯅ ꯑꯕꯨꯡꯊꯣꯏ ꯀꯧꯖꯩ." ꯃꯍꯥꯔꯥꯅꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯑꯃꯨꯛ ꯍꯪꯂꯛꯏ: "ꯏꯅꯤꯡꯊꯧ, ꯊꯝꯕꯧ ꯍꯥꯏꯔꯤꯕꯁꯤ ꯏꯅꯤꯡꯊꯧꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤꯕ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯑꯗꯨꯕꯨꯔꯥ?" "ꯃꯥꯅꯤ, ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤꯕ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯑꯗꯨꯅꯤ." ꯇꯁꯦꯡꯕꯁꯨ ꯑꯕꯨꯡꯊꯣꯏꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯑꯁꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯝꯕꯧ ꯀꯧꯏ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯎꯃꯪ ꯑꯃꯗ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯆꯥꯎꯔꯕ ꯅꯣꯡꯁꯥ ꯑꯃꯅ ꯅꯤꯡꯊꯧꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯝꯁꯤꯟꯗꯨꯅ ꯆꯤꯛꯀꯦ ꯇꯧꯔꯤꯉꯩ ꯊꯧꯅꯥ ꯐꯔꯕ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯊꯝꯕꯧꯅ ꯅꯣꯡꯁꯥ ꯑꯗꯨꯕꯨ ꯍꯥꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯈꯤꯕꯅꯤ꯫ ꯊꯝꯕꯧꯅ ꯅꯤꯡꯊꯧ ꯃꯥꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯨ ꯑꯣꯏꯍꯜꯂꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯊꯝꯕꯧꯕꯨ ꯅꯨꯡꯁꯤꯗꯕ ꯌꯦꯡꯊꯤꯕ ꯂꯥꯟꯃꯤ ꯈꯔꯅ ꯊꯝꯕꯧꯕꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯝꯕꯧ ꯑꯃꯗꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯅꯨꯕꯨ ꯍꯥꯠꯇꯣꯛꯂꯒ ꯃꯌꯨꯝꯒꯤ ꯃꯅꯤꯡꯗ ꯊꯅꯝꯕꯅꯤ꯫ ꯅꯤꯡꯊꯧꯅ ꯑꯕꯨꯡꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯗꯨꯅ ꯅꯅꯤꯡ ꯇꯝꯅ ꯂꯩꯔꯣ꯫ ꯅꯤꯡꯊꯧ ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯏꯆꯥ ꯁꯛꯅ ꯌꯣꯛꯂꯒꯦ꯫ ꯑꯩꯒꯤ ꯃꯊꯪ ꯅꯤꯡꯊꯧ ꯑꯁꯤ ꯏꯆꯥꯅ ꯑꯣꯏꯔꯣ꯫ ꯃꯁꯤꯅ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯈꯤꯕꯒꯤ ꯂꯃꯟ ꯁꯤꯡꯕ ꯁꯛꯂꯒꯦ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯕꯨꯡꯊꯣꯏꯗꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯪꯂꯛꯏ: "ꯏꯆꯥꯅꯨꯄꯥ, ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ?" "ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯅꯅꯥꯏ ꯑꯩꯁꯨ ꯌꯥꯖꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯗꯨ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯨꯡꯊꯣꯏꯒꯤ ꯈꯨꯠ ꯑꯣꯏꯗ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯉꯥꯡꯕ ꯑꯗꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ: "ꯅꯨꯄꯥ ꯃꯆꯥ, ꯅꯪꯒꯤ ꯈꯨꯠ ꯑꯣꯏꯗ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄ ꯈꯨꯖꯤꯅꯣ?" "ꯈꯨꯖꯤ ꯑꯗꯣ ꯑꯩꯒꯤ ꯏꯆꯥ ꯂꯥꯡꯂꯦꯟꯒꯤ ꯈꯨꯠ ꯑꯣꯏꯗ ꯁꯤꯈꯤꯕ ꯈꯨꯖꯤ ꯑꯗꯨꯅꯤ." ꯑꯕꯨꯡꯊꯣꯏꯁꯨ ꯈꯨꯖꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯔꯥꯅꯤꯗ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯑꯕꯨꯡꯊꯣꯏꯅ ꯃꯍꯥꯔꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ: "ꯃꯍꯥꯔꯥꯅꯤ ꯏꯃꯥ ꯏꯕꯦꯝꯃ, ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤ." ꯑꯕꯨꯡꯊꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯔꯥꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯅꯨꯄꯥ ꯃꯆꯥ, ꯑꯩꯒꯤ ꯏꯆꯥ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯣ ꯏꯃꯥꯗ ꯑꯃꯨꯛꯇ ꯎꯍꯜꯂꯨ." ꯑꯕꯨꯡꯊꯣꯏꯅ ꯊꯋꯥꯏ ꯎꯕ ꯉꯝꯅꯕ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯃꯍꯥꯔꯥꯅꯤꯗ ꯄꯤꯊꯛꯂꯝꯃꯤ꯫ ꯆꯍꯤ ꯀꯌꯥ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯎꯖꯕꯗ ꯃꯍꯥꯔꯥꯅꯤꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯃꯥꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯆꯥꯕꯨ ꯏꯃꯥꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯀꯨꯏꯔꯦ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯗꯣ ꯏꯃꯥꯅ ꯎꯕ ꯐꯪꯈꯤꯗꯕ." ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯃꯥ ꯃꯍꯥꯔꯥꯅꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯔꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ: "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯍꯥꯏꯌꯨ." ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ: "ꯅꯣꯡꯃ ꯂꯩꯕꯥꯛꯀꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯆꯤꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎ ꯅꯨꯄꯥ ꯏꯈꯨꯔꯥꯅ ꯀꯣꯅꯨꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯣ ꯑꯩꯅ ꯎꯈꯤ꯫ ꯑꯩꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯈ꯭ꯔꯒꯅꯤ ꯈꯟꯕꯗꯒꯤ ꯑꯩꯕꯨ ꯎꯃꯪ ꯑꯃꯗ ꯄꯨꯗꯨꯅ ꯑꯣꯠ ꯅꯩꯔꯒ ꯍꯥꯠꯄꯤꯈꯤ꯫ ꯍꯥꯠꯂꯕ ꯃꯇꯨꯡ ꯐꯨꯝꯖꯤꯟꯕꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ." ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯕꯨ ꯐꯥꯗꯨꯅ ꯑꯉꯥꯡ ꯑꯣꯜꯍꯜꯂꯨ." ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯧꯅ ꯁꯤꯟꯅꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨꯅꯕ ꯆꯠꯈꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯔꯒ ꯑꯉꯥꯡ ꯑꯣꯜꯍꯟꯈꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ
ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯃꯊꯧ ꯃꯉꯝꯕꯨꯁꯨ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯛꯂꯕꯅꯤꯅ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯃꯃꯤ ꯁꯥꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯕꯨꯡꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯕꯨꯡꯊꯣꯏ, ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯅꯨꯡꯁꯤꯖꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯇꯝ ꯂꯣꯏꯔꯦ꯫ ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯐꯝꯗ ꯐꯣꯡꯗꯣꯛꯂꯝꯒꯦ꯫ ꯑꯕꯨꯡꯊꯣꯏ, ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯂꯥꯡꯂꯦꯟ, ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯋꯥꯁꯤ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯂꯥꯡꯂꯦꯟꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯕꯨꯡꯊꯣꯏꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯕꯨꯡꯊꯣꯏꯗꯨ ꯂꯩꯃꯥꯏꯗ ꯈꯨꯔꯨꯛ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, "ꯂꯥꯡꯂꯦꯟ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯅꯪ ꯎꯗ꯭ꯔꯗꯤ ꯑꯩ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯂꯥꯡꯂꯦꯟ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯂꯤ꯫ ꯀꯞꯂꯤꯕ ꯑꯕꯨꯡꯊꯣꯏꯕꯨ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯅ ꯍꯧꯒꯠꯄꯤꯗꯨꯅ ꯆꯦꯠꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯑꯕꯨꯡꯊꯣꯏ ꯑꯃꯗꯤ ꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯡꯖꯦꯜꯒ ꯍꯥꯏꯅ ꯁꯤꯡꯅꯔꯝꯃꯤ꯫ ꯑꯕꯨꯡꯊꯣꯏ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯕꯨꯡꯊꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯡꯖꯦꯜꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯕꯃꯛꯇꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯑꯕꯨꯡꯊꯣꯏꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯂꯤꯡꯖꯦꯜꯒꯤ ꯃꯁꯛ ꯑꯁꯤ ꯂꯥꯡꯂꯦꯟꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯕꯨꯡꯊꯣꯏꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤꯕ ꯑꯗꯣ꯫ ꯑꯕꯨꯡꯊꯣꯏ ꯃꯆꯜꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯑꯩꯒꯤ ꯂꯥꯡꯂꯦꯟ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕ ꯑꯗꯣ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯤꯕ ꯑꯕꯨꯡꯊꯣꯏꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯕꯨꯡꯊꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯕꯅꯤꯅ ꯂꯤꯡꯖꯦꯜꯁꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯃꯍꯥꯔꯥꯅꯤ ꯂꯤꯡꯖꯦꯜꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯩꯕꯣꯛ ꯄꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤꯗꯨ ꯃꯆꯥ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫